Sinau mayam kurumjari masigi video se aikogi lam yonbagi video ni mangda uriba lam asi aikogi Moinarbon da leiba IOCL road to adugai duga sangaga samna harabada ko Madurapul dagi kilometer ama chapchana sangaga IOCL road to madugai duga sangaga masigi siga katha manga gi lamne supna punna katha manga sangmana chamaga hum khut sangba pakpana kukurang nga pakpa apun bada katha manga asi lam chini kana gumana pambi bo lera gadi number hapchara ke display da kano da yosi ga makha dum number hapchara ke number da contact tobina bagi damota nising jare apun ba lam gi pakpa sangba punna katha manga hai ba lam asini koi IOCL road Moinarbon ko masigi lam sini hek sorok ki hek thangnana leiba Indian oil gi kano de man mathak ta gari myam khamsu lermani ko masigi hek sorok ka thangnana leiba mafam siga sumaina yum sumayam saraga business ki market sumayam tawba yara masigi lam se yonjari haiduna myam da khanganjari kubomrol gi damak kadai number sida phone video min apta singjari 9435705839 hariba number asida contact tobina bagi damakta nising jari